Ngasi video asi Europe ki yamna fazaba lebak amakhaki matangdani angakpa fungna fazariba landscape kaya culture amadi tradition bu yamna fazana preserve tawduna thamliba lebak prithibida masak matau yamna fazabi leibagidamaktasu famous odiba lebak amakhakini aduga akiba fungna nuclear disaster thokhiba lebak Ukraine hariba lebak asigi matangdani Europe ki oina khwaidagi chawba yamna fazaba lebak amakhak sune Ukraine United Kingdom gumba ahumlom chawba lebak amane matam amada Soviet Union gi saruk ama oiramba lebak amasune ikoi kuidriba matamdasu Ukraine lebak asi Russia US asigumba lebak singna faw makhoi gi lam oinanaba yamna pamlamba lebak amakhakni masi tanatana even China fawbana makhoi gi oininglamba yamna fazaba lebak amakhakni masigi makha tarakpu oina Russia amadi Ukraine lebak ani gi marakta itattatna conflict kayasu thoi Ukraine 24 August 1991 asida ningkha tamba fangki masigi mamangda lebak asigi mamingi mamangda di haptuna the Ukraine haina kaunarami adubu ningkha tamlaba matungdagi di asi lauthokutuna Ukraine haina khangnarakhi 43.3 million mukki population oiriba lebak asida apunba population dagi 70% mukti Ukraine gi urban area dalai aduga 30% mukna khungang dalai population density na per square kilometers da mioi humdra manga mok leiba lebak amane interesting oribadi Ukraine mioi pumnamak Russia amadi Ukraine lebak ani gi lol ayambana khangi adubu English morol asi pak sanna lonaba lol amadi oide masitanetna education gi lamdasu yamna phaba lebak amane ayambana educated oiba mioi ngaktani literacy ki chang 99.9% mukni haibadi 100% mukni Ukraine historic oiba amadi culture gi oiba pot yamna marang kaina leiba lebak amasuni lebak asi land of castles fortress domes churches yamna liraba kuiraba cities kaya lebak asida lei lebak asi khaktada world UNESCO heritage mafam taret mukki leifam suni lebak asi bhut ki sahar haibadi ghost town marang kaina leiba lebak singi manungda amani masigi manungda matam pumbagi deadliest nuclear disaster amani haina masak khangnariba Ukraine lebak thokhiba Chernobyl disaster April 26 1986 da thokhiba disaster asi kana amata kawbungam laroidaba yamna sathiba thodok amakhani masigi disaster asida yawba mafam amu oiriba Pripyat hariba taut asigumba kayadasu ngasisu mi leitaba changnadaba amadi sarkar gi athingba kaya leiri ahingi matamda akhek arau kaya taba faw phangi mafam asi radioactive oibna ngasisu amuk kahena risk oiba mafam amu oiri asumna chahi khudingi April 26 asibu International Chernobyl Disaster Remembrance Day hainasu pangthoi Tunnel of Love hariba tunnel asi yamna fazaba tunnel amakhakne masi yamna famous oiba tunnel amakhak suni Ukraine lebak ki Klevan hariba mafam asigi manakta leiba industrial railway gi saruk amakhakne pumsang sangba u pambi singna koisinduna semba tunnel amakhakne yamna romantic oiba couples kaya gi attraction piriba mafam amakhak suni lebak asi production gi lamdasu award leitaba lebak amane prithvi gi khwaidagi numit lei maru yamna puthokpa lebak amakhak suni Ukraine lebak ki khwaidagi chawba capital city oiriba Kyiv city masidagi khara chathoklaga leiba mafam amakhakne Kherson Oblast hariba sunflower field adukki matik fazaba numit lei khakki labu amakhakne masisu yamna famous oriba mafam amane Ukraine gi Kyiv hariba mafam asida sakhiba Antonov N225 Mriya hariba aircraft asi malimgi khwaidagi lumba aircraft amakhakne masigi arumba asi karigumba amata yaudabida kilogram lakh aniga lising marfu manga mukki arumbani aduga functional aircraft amada khwaidagi chawba masa panba aircraft amasuni malemgi khwaidagi sangba musical instrument asisu lebak asidagi horakki trambita hariba pipe matek asibune Ukraine lebak ki top culture ama hairagadi luhongba matamda wedding ring asi yetta sine atopa lebak singdadi oigi ring finger da sine masisu interesting oiba chatnabi amakhangni 1960 da semkhiba masigi metro station asi malimgi khwaidagi lenunggi khwaidagi luthaba mafamda leiba station amakhangni masi Ukraine lebak ki
Kyiv City asida leiba station amakhakne. Human Development Index ki matung inna developing country ama oiriba Ukraine leibak chamag marfu mapan gi manungda 100 suba rank ta lei. Europe continent leibak singi manungdadi Ukraine khwaidagi lairaba leibak amakhak lairabagi chang yamna wangba leibak amani. Masitanatana Russia France ki hek mathangda Europe ki oina military chawbadasu ahum suba leibak amani. Leibak asigi major oiba dharma asi Christian dharma chatpa miyoi oi. Leibak asigi chatnabi sing asi Orthodox Christianity da hariba asidagi influence tawduna chatnaba culture amakhakne. Fi saba aduga embroidery tawba asina Ukraine miyoi singna yamna maru oiba role lawriba culture amakhak Music asisu Ukraine culture asida achawba saruk amani. Traditional folk music tagi lawraduna classical music aduga modern rock leibak asigi nupi sing yamna masak matau fazabagi damakta malemda maming chatlibani. Ayambana frank amadi open minded oigli. Chaba thakpagi lamda hairagadi McDonald's restaurant gi chinjak yamna pamna chane. Saturday Sunday gumba matamdagadi adukki matik busy oi. Interesting oiba leibak asigi niyam kaya gi manungda public area singda smoke drink toba athingbasu thame. Aduga prostitution asibusu athingba thame. Masini Ukraine leibak ki interesting oiba wafam sing. Video asi pambirabadi like comment share toba kawbigano. Asiguma video kaya yenginglabadi channel asibu subscribe tawduna thambiyo.